Matamgi Manipuri Wari channel asibu tabiriba khwai pumnamakpu taramna opaga loinana ikoknona khurumjari. Ngase amuk taminarasi Eigi Maching Fattabi Nungshibi 19 suba tangka. Numidangni pung mapal amuk tarakpa adwaidani imungi midi loina tumnakre Nungshitombi Mangolgi dariduda phamli wakhalda ngasai punsibana haikhiba wahisingdo yang launa yeidaga leiri. Ahing ama phamung amadada himinakrabane nang aise aduna nang aigi nupini nangonda aigi hak yamna lei chatnabina nangse aigi nupi oikrabane. Nungshitombi manada khutna mensili mapisu chentharakli kahinoina tawgadabasibo aina thangliba khongthangsibu chumlibra lalibra asuk fattaba mabu aigi nate mase oithokpa sungya yara hojiksu ai leisabi asengbane kanadasu aigi ikai khundabase sinakidre karigumba mana mingonda sandokrabadi kamdauba nupi oibi ekoise tolidako khongpam ama soibada badanamna khong thapam leite. Nungshitombi hikna kablai tanjaduda punsibana ngasai leiraga piramba phone duda magi kola i. Nungshitombi phone do hanjin kai punsibasu torokpa lepte hanjin sum torokpa duda kona thangda paikhatlaga kaino phone do la adi paikhatpa haitro painingdabagine na thau leite ai nang wari sananaba matam leite phone thamo phone do heka adi nayumda laaga yumda dum pure khang nawa lawde aina lawdra tu ayengdagi office karo. Nungshitombi sauningba kari boy lakhalai aise nangi anekpa minai nate lukmaida hapaga yonba laidi su nate nangi office dagi ai thabak tue hainingma kanadano hairucho ai nang kibidobo nate aduga amuk hana phone torokano nang afabo oiro. Punsiba wa haibaga nangaude Nungshitombi na phone do fat kakthatlaga switch off toksili punsibadi I kabla loikre fai tau fajana haibadi yadragana tu makhata na phone do torudre punsibasu Sanatombina Nungshia kaidore hoji phaw janglaktrade kaisu tawdise nangne engonda walot kanuko asengboda khumo. Nungshitombi macheda kolaga kappi che ai yamna ware kaidorage nangbo se hayuba kaidorage thokiba thokdok pumba Nungshitombi macheda li. Sanatombina mana nangonda fattaba thabakti torokpro torokti adudi mana hairiba aibu magi nupi oirabani mana chelabani na farese hokre mago onsenaruno ekhoi nupine ekhoi tani mangjadoise. Asumna numit kara hokre punsibasu manabki manakta Delhi da chatkre. Nungshitombisu college ki form fill up tawbu chatpada mamanabi ama thengnei. Nungsitombina saya nang hoji kari hotnarige haima nungsia aidi home tutor chatle nongmada best ani tawe morning da ama evening da ama o yam phaiye adudi aisu chatninge ado nang office dai paw do mairakpro hoi haire amadi leye aina matam sangdabaduda yakidabane adudi office ki natte ado akoi namagi mapamdagine laikai ni nang to wikira do o ado noi inamadubu kaidaino haukhadagine inamagi manamasing thokpane kuidrida hairakpa adudi ai paw haikrage nangi phone number piro moida pikhige. Nungshitombi magi phone number du mamanabiduda pi saya priyagi luhongba chatse chatradi kaino thoisasu chatse hairame engonda o aiga so nahan muk thengnarame masu nangsu khara koithoro kaino nong phadokso ngaikone noi pabung nabudo khara farabo hoi phare pabung gi hidak leibadane jangli ba sel mayam se phanayam nabu phagaleda tender ani amagane hulise
ꯑꯁ ꯋꯥꯕꯗꯅꯦ ꯀꯣꯛ ꯃꯩꯒ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯁꯌꯥ ꯅꯪ ꯍꯣꯔꯦꯟ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯕꯤꯌꯨꯀꯣ ꯍꯣꯏ ꯐꯥꯎꯕꯤꯒꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯄꯨꯈ꯭ꯔꯤꯗ ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯔꯥꯖꯦꯁꯄꯨ ꯊꯦꯡꯅꯕꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯔꯥꯎꯅ ꯔꯥꯖꯦꯁꯄꯨ ꯀꯧꯖꯩ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯔꯥꯖꯦꯁ ꯅꯪ ꯑꯝꯇ ꯎꯅꯒꯦ ꯂꯥꯛꯄꯅꯦ ꯊꯦꯡꯅꯕ ꯇꯥꯟ ꯆꯥꯔꯦ ꯀꯩ ꯂꯩꯔꯒꯦ ꯅꯨꯡꯁꯤ ꯑꯩꯒꯤ ꯐꯣꯟꯗꯣ ꯐꯅ ꯀꯨꯏꯔꯦ ꯌꯥꯔꯨꯗꯕ ꯑꯗꯨꯒꯤ ꯄꯥꯎ ꯐꯥꯎꯔꯛꯇꯕꯅꯦ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯀꯝꯗꯧꯅꯤ ꯁꯨꯝ ꯂꯩꯔꯤꯁꯤꯅꯤꯗꯅ ꯅꯨꯡꯁꯤ ꯅꯪ ꯑꯇꯣꯞꯄ ꯈꯪꯅꯕ ꯂꯩꯔꯕ꯭ꯔꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯍꯪꯗꯣ ꯇꯥꯕꯗ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯑꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯅꯔꯨꯁꯤꯗ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯅꯨꯡꯁꯤ ꯔꯥꯖꯦꯁ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯒꯤ ꯈꯪꯅꯕ ꯅꯨꯄꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯅꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯈꯟꯕ ꯉꯝꯗꯦ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯔꯨꯞ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯣꯏꯅꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯇꯦꯡ ꯄꯥꯡꯅꯁꯦ ꯔꯥꯖꯦꯁ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯌꯥꯔꯦ ꯌꯨꯝ ꯆꯪꯉꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗꯣꯛꯈꯤꯕꯁꯤꯗꯤ ꯄꯨꯛꯅꯤꯡꯗ ꯈꯪꯌꯥꯡ ꯌꯥꯡꯏ ꯁꯅꯥꯕꯨꯜꯗꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯔꯛꯄꯗ ꯃꯊꯛꯇ ꯄꯨꯟꯁꯤꯕ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯄꯨꯟꯁꯤꯕꯗꯤ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯔꯥꯖꯦꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨ ꯂꯟꯆꯦꯟ ꯃꯈꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯗ ꯌꯦꯡꯂꯒ ꯂꯩꯔꯕꯖꯥꯠꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯏꯁꯤꯡꯗꯨ ꯄꯨꯔꯒ ꯄ꯭ꯔꯞ ꯆꯠꯂꯤ ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤ ꯉꯥꯏꯀꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯥꯁꯤꯟꯅꯗꯦ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ ꯉꯥꯏꯈꯣ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯠꯂꯝꯕꯗꯒꯤ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯃꯐꯝꯁꯦ ꯂꯝꯖꯥꯎꯅꯦ ꯅꯪꯒꯤ ꯑꯣꯐꯤꯁ ꯅꯠꯇꯦ ꯅꯪꯒꯤ ꯑꯣꯔꯗꯔꯗꯣ ꯁꯤꯗ ꯆꯠꯅꯔꯣꯏ ꯈꯪꯉꯕ꯭ꯔꯥ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯗꯕ ꯂꯩ ꯋꯥ ꯍꯥꯏꯒꯦ ꯉꯥꯏꯈꯣ ꯑꯩꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯗꯧꯕ ꯂꯩꯇꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯔꯛꯀꯅꯨ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯅꯪꯅ ꯇꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯇꯥꯅꯤꯡꯗꯕꯒꯤꯅꯦ ꯑꯩ ꯁꯨꯡꯇꯥ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯗꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯨꯔꯕꯅꯦ ꯑꯗꯨꯒ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯅꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯏꯁ ꯀꯅꯥꯗ ꯀꯗꯥꯏꯗ ꯀꯔꯝ ꯀꯥꯟꯗ ꯑꯩ ꯅꯉꯣꯟꯗ ꯆꯦꯜꯂꯦ ꯚꯥꯞ ꯌꯥꯝꯅ ꯐꯈꯤꯅꯨ ꯑꯩ ꯅꯉꯣꯟꯗ ꯆꯦꯟꯈꯤꯕ ꯂꯩꯇꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯑꯩ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯅꯪꯅ ꯃꯇꯝ ꯄꯤꯗꯦ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯔꯥꯜꯅꯦ ꯉꯁꯤꯗꯒꯤ ꯑꯩ ꯅꯉꯣꯟꯗ ꯌꯦꯠꯂꯣꯏ ꯗꯦꯜꯂꯤꯗꯒꯤ ꯅꯪꯒꯤ ꯒꯤꯐ ꯑꯃ ꯂꯩꯔꯛꯄꯁꯦ ꯄꯤꯒꯦ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯈꯣꯡꯕꯥꯟꯗ ꯑꯣꯏꯅ ꯂꯪꯊꯣꯛꯈꯤꯕꯅ ꯐꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯐꯨꯔꯤꯠꯇꯣ ꯈꯣꯡꯕꯥꯟ ꯃꯌꯥ ꯅꯛꯅ ꯂꯪꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯨꯛꯀ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯄꯨꯟꯁꯤꯕꯅ ꯂꯪꯊꯣꯛꯂꯝꯕ ꯐꯨꯔꯤꯠꯇꯨ ꯎꯔꯨꯔꯦ ꯀꯩꯅꯣ ꯁꯤꯗꯤ ꯍꯩꯃꯥ ꯐꯨꯔꯤꯠꯅꯤꯅꯦ ꯑꯍꯟꯕꯅꯤꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯐꯨꯔꯤꯠꯇꯨ ꯈꯨꯜꯂꯒ ꯃꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯃꯃꯥꯟꯅꯕꯤ ꯁꯌꯥꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯇ꯭ꯌꯨꯁꯟꯒꯤ ꯄꯥꯎ ꯍꯥꯏꯔꯛꯏ ꯍꯜꯂꯣ ꯅꯨꯡꯁꯤ ꯌꯥꯔꯕꯅꯦ ꯂꯥꯛꯂꯤꯕ ꯊꯔꯁꯗꯦ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯆꯠꯂꯣ ꯑꯣ ꯊꯦꯡꯛ ꯌꯨ ꯁꯌꯥ ꯌꯥꯔꯦꯍꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯪꯗꯤ ꯑꯩꯁꯨ ꯆꯥꯔꯦ ꯑꯗꯣ ꯑꯩ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯤꯡꯀꯠꯂꯤꯌꯦ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯊꯝꯃꯣ ꯕꯥꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯤꯁꯇꯔ ꯄꯨꯟꯁꯤꯕ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯗ꯭ꯔꯕꯁꯨ ꯑꯩ ꯊꯕꯛ ꯇꯧꯕ ꯉꯝꯃꯦꯗꯣ ꯎꯠꯀꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯆꯦ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯣ ꯃꯥꯡꯒꯣꯜꯗ ꯂꯩꯌꯦ ꯂꯥꯛꯑꯣ ꯆꯦꯆꯦ ꯑꯩꯅꯦ ꯍꯧꯈꯥꯗ ꯊꯔꯁꯗꯦ ꯅꯨꯃꯤꯠꯇꯒꯤ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯆꯠꯂꯅꯤ ꯑꯗꯨꯗꯤ ꯐꯩꯅꯦ ꯌꯥꯔꯅꯤꯕꯨ ꯍꯥꯏꯕ꯭ꯔꯣ ꯁꯌꯥꯅ ꯍꯣꯏ ꯌꯥꯔꯅꯤ ꯍꯥꯏꯌꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯆꯦꯆꯦ ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯌꯦꯡꯉꯨꯅꯦ
ngasai lekai gi purki da ising chokpa chatpada ne khulakpani machu se phajadro kari machu kauge sibo haima arkana kaubane hoine phajaine side is mamal su yam dau malibu hai ngai khone mi daga posem tawraga hontok lijalo oiram lo he nangsu aidi yamna pame purise anirak sure oja siliba lakliba oja du angang ani dugi ningai chakrida kuina khang mangam lamde nungsibi su awaba ma oire angang ani du senabada ha bema handak lakadoribo oja sina kayam kuina bu chatkadoribo jano ne as khangdre de ima kamdau duino ai wakhal ga tadreda mayamna ama phangmodo ongnaraban aduga aigina ani pelabane ai ahenba nangbo du tongnomi sai du paino haraga mitna da thilani ne mama tamona aige jesibi do munkhre athoiba isadi maramokpani se pithokruse nangi helicopter do adu oina ne sanawoba ko noyeni handakti ne phunarakanu ko mama thabo amda lusiluge ba ima oja su lakani anga ani se amukta yengsenbiramo ai fi do kita noi thok lukhige hoi hoi nungsitombi nungsibi ge number du da call tawi nungsibina hello nungsitombi na sibu sayana haba tuition oh mane mane ibe magi mingna kari kauba sayana de haram labane kaukthokre ne nungsitombi kauwe inama haigadra ichi haigadra kauningba me hekta kauwo mingidi mingsu hairapsu manare aigina nungsibi kauwe oh inama hekta kauzarage ngasi se Thursday su orame tuition sibu pung kya dagi pung 3 dagi horase ngasi dagi tum lao nungsitombi se kariram dagi no mela ground dagi ni inama oh adudi lao ko ngasi dagi hoi inama ai laknaba tawrage phone do thangkraba matung nungsitombi mapilu shilli aduga magi lediver cycle du inthora I haima nungsia nangbu cycle da chatke hairo hoi che auto do pido bu sel do pamui walking oi kari oi cycle da chatke yamna lapa sunata basibu hoi jackson ne matai da thauko oh ima da chatle kara habiyo che nungsitombi rapper ama setli free oiba full shirt ama litli scrub ama su yali ngakta aduga side bag macha ama yalaga cycle do thoroga lai asumna thorokpana hauka yausilakle yumdo karambano khangdabadagi cycle do sorokki matai ama da thaujilli aduga nungsibi da phone torai hello inama yumse karomdano khangdre oh noirum dagi lakpada ne yetlom da lerak ama sangna changbado ada thaujilo aduga thongal ahum subada leirido akogi thongal ni khangnadro au khanglani nama nungsitombi mangda uriba lerak asangbodu da cycle do thaujili aduga ahum suba thongal du da cycle do khami mangda uriba mathol ahumgi yumdu da mangak to thangatuna yengi is wangi he yumside masado pakatpasu phawi ahan bachangbanina gate to tabna illi aduga cycle do insilai kana oraba noi be mabo ima ai mela ground dagi tuition gine oh janglo hai nungsi ozala ene angang kia athoiba ahenbo noyeni gi ozala e lao maramok pani sudi miss nang nasak am phajengo athoiba na haire I khudombi do mayana chiklaga nofet tongna nungsitombi su nofet tawshili thank you gaming ko wanagi dia athoiba ahenba su prop changsila I aduga nungsitombi ki makhwangda ta konsili miss aigina ahenba yam phajeye noyani di hero yamna malibu maram su yamna moklam dau mali miss nanau dine maram yamna moktabane school da su ojana adom lephanbane is adudi ojado masak thibegi aina nusidebegi langbani kaino haima
Ahenba, adumaina tawbu fatteko. Afaba angang di haiba inbani. Fattaba angang di ne, asibagi laina ne, hatkena mamangda koi tanabani. Nang kijadro. Ahenbana, Miss, aidi yam kan khrazane, aduna kiwide. Butkase, aina loi phudattoini. Hoi, lao lao, imungda changlase. Aduga ne, sana larik ngaktang toktoksiko. Miss, aidi lai paindeba. Haima, lairi heitradi, laine khorida mechani nang. Asengboi Miss? Asengbani. Aisu ne, nahanmuk lairik padaba. Ada ne, mutna ne khori mepe wanida. Kisaye Miss. Ado, kuina di parosiko. Hoi, aina haiba illadi ne, aidi asaposu mayam pijani, sana posu lebidoine. Angang ani do temlaga, khudka samlaga pusan kibadu, thambal sana yenglaga lehawi. Kaya da phajana loina riba. Handaki oja sidi kuina chetkadabu malida. Ina mamem sadabu amuktabu tamlukigeda. Ase haiduna thambal sana memsagi manakta prapap chetki. Nungsibina. Haima, nungsitumbia, nangdi kamaina pusalai ani sidia. Themaga pusalai ne nama. Lao. Khangdrada ibema. Ani se laknabaga, school chatbaga, aise salak sarabani. Yumgi thabaksune yawbuga amata nangdri. Isa ozani orise. Adubu isa dadi takpu yadene. Aisu nahawai. Nangdongna somaina leisari ngaidene tuition tawrei. Adubu isa asidadi kebo naubo toksilakpasidane amata hek changde. Khangde. Nangna thokpa anise amukta phajana loinauko. Lairik paningba khara phawonbiyo. Hoi nama, aiki best level da honajage. Nanga tharaga oja ahum surabane. Ani do madine kuide. Atum jenki. Ani sigi sareida. Sel gide karimda khaluno. Nangna piyo hari makai pigani. Ani sitang. Nangna thokpa semuko. Hoi nama. Lao. Sigi mamang kasida table tharaga tawgira. Natraga carpet tharaga tawgira. Nangna nungaigadaba ama tawjaruse. Yani day nama. Table sida adum tawse. Hoi. Adudi ai thabak khara lehori. Change ko. Hoi nama. Ngasidi ahanba numinina tamo thoiba nang rams amta tiro. Tathoksi. Athoiba monthakni ikaibasu khara thi. Miss, ikai bayade. Ikai radine line saubani ko. Miss, thambal ko bire nungsi sakke. Sao. Thambal ko bilay nungsi angang aina di pamjaido hek pabudi ngamjade ising yaida satpana angau bathambal angang bathambal pomsat na bathambal angang aina di pamjaido Miss Lore nungsi tombi kubakuraga angang dubu konsili tamo thoibase yamna hayi adudi tamo macha nang musolo udana Miss aidine baba black ship haike hayo ahenba makhutwo masawo tawraga rhymes to thirei asomna nungsi tombina yamna haina angang anidu sana lairik takpadu thambal sanadi khoidana yengi Sakumda thambal sanana chaloli tuition tawriba nungsi tombiga angang aniduga pinaba memsa su kari hobiragena hangba changlei Thambal kari hobirage chadi thangakrabro Thangaliye nama bora ama hausirana tawri aduga boinawgi hei mehi se simaga semlage champrasina Hoi nangna hek phane haibado tawro Inama ngaikone Handaki oja nupi simadi angang patjana loinaba hei Zakri kan khraba atombado isaiga sa andana tawine Masigi nupi macha si yamna hei angang ani se andakti khara phagalak taw male Aisu khalibani ne ngasai mana angang du khudka samlaga pukhalakpado aisu uribani ne haido male na dikhale khangdeda adubu ani sigi maching lakpa numittadi karam thokla doino Inama adu kanto sadum haini
ꯇꯣꯉꯥꯟꯕ ꯑꯃ ꯎꯏ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤ ꯄꯨꯟꯁꯤꯕꯁꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯅꯛꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯆꯤꯟꯗꯨꯅ ꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯏ ꯑꯗꯨꯅ ꯌꯨꯝꯒ ꯄꯥꯎ ꯀꯌꯥ ꯐꯥꯎꯅꯗ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯇꯨꯝꯈꯤꯕꯅ ꯍꯥꯜꯂꯕꯅꯤꯅ ꯂꯣꯏꯅꯕ ꯅꯪꯗ꯭ꯔꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯨ ꯍꯧꯈ꯭ꯔꯦ ꯂꯣꯏꯅꯗ꯭ꯔꯕꯅꯤꯅ ꯊꯦꯡꯅꯗ꯭ꯔꯕꯅꯤ나 ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯇꯔꯦꯠꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯃꯆꯦꯒ ꯇꯧꯔꯒ ꯒꯥꯔꯤ ꯋꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯂꯥꯛꯏ ꯐꯝꯂꯤꯕ ꯁ꯭ꯇꯣꯜꯁꯤꯡꯗꯨꯗ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯌꯦꯡꯅ ꯁꯨꯝ ꯂꯥꯛꯏ ꯋꯨꯃꯦꯟꯁ ꯑꯦꯛꯁꯦꯁꯔꯤꯁ ꯌꯣꯟꯕ ꯁ꯭ꯇꯣꯜ ꯑꯃꯗ ꯃꯃꯥꯟꯅꯕꯤ ꯁꯌꯥꯒ ꯄ꯭ꯔꯤꯌꯥꯒ ꯃꯆꯦ ꯁꯅꯥꯇꯣꯝꯕꯤꯒ ꯄꯨꯟꯅ ꯌꯦꯡꯂꯝꯃꯤ ꯅꯨꯡꯁꯤ ꯁꯤꯒꯤ ꯀ꯭ꯂꯤꯞꯁꯦ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯥ ꯐꯖꯩꯌꯦ ꯄ꯭ꯔꯥꯏꯁ ꯍꯪꯉꯨꯅꯦ ꯁꯤꯒꯤ ꯀ꯭ꯂꯤꯞꯁꯦ ꯀꯌꯥ ꯄꯤꯒꯦ 210 210 ꯅꯦꯌꯦ ꯇꯥꯡꯃꯜꯂꯤꯀꯣ ꯁꯤꯗꯤ ꯄ꯭ꯔꯤꯌꯥ ꯅꯪꯒꯤꯁꯨ ꯌꯦꯡꯉꯨꯗꯅ ꯂꯨꯍꯣꯡꯗꯣ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯍꯣꯏ ꯌꯦꯡꯒꯦ ꯁꯤꯒꯤ ꯏꯌꯔꯤꯡꯁꯦ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯁꯌꯥ ꯅꯨꯡꯁꯤ ꯁꯤꯁꯦ ꯐꯖꯗ꯭ꯔꯣ ꯑꯝꯇ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯥꯕ ꯑꯁ ꯐꯗꯤ ꯐꯖꯩ ꯑꯗꯨꯕꯨ ꯃꯃꯜꯗꯤ ꯑꯇꯤꯌꯥ ꯌꯧꯔꯝꯂꯅꯤꯗ ꯑꯝꯇ ꯍꯪꯒꯦꯒ ꯍꯪꯉꯨꯅꯦ ꯁꯤꯒꯤ ꯏꯌꯔꯤꯡꯁꯦ ꯀꯌꯥ ꯄꯤꯒꯦ 110 110ꯌꯦ ꯂꯧꯁꯤꯔꯥ ꯌꯥꯗ꯭ꯔꯣ ꯑꯗꯨꯝ ꯌꯥꯏꯌꯦ ꯂꯧꯁꯤꯜꯂꯣ 100 ꯄꯤꯔꯒꯦ ꯌꯥꯕꯤꯌꯣ ꯍꯣꯏ ꯄꯤꯔꯣ ꯏꯌꯔꯤꯡꯗꯨ ꯂꯧꯔꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯁ꯭ꯇꯣꯜ ꯑꯃꯗ ꯆꯪꯂꯛꯏ ꯑꯆꯥꯄꯣꯠ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥꯗꯨ ꯆꯥꯕ ꯂꯣꯏꯕꯒ ꯑꯇꯣꯞꯄ ꯁ꯭ꯇꯣꯜ ꯈꯔ ꯌꯦꯡꯂꯒ ꯌꯨꯝ ꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯤꯁꯨ ꯆꯤꯜꯂꯤ ꯏꯅ ꯒꯦꯠ ꯇꯝꯅ ꯂꯥꯛꯄꯗ ꯄꯨꯟꯁꯤꯕꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯗꯨ ꯃꯤꯔꯛꯇꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯅꯤꯡꯗ ꯂꯩꯊꯣꯛꯂꯨꯕꯗ ꯎꯔꯨꯔꯦ ꯄꯨꯟꯁꯤꯕꯕꯨ ꯍꯦꯛ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯨ ꯆꯨꯡꯉꯤ ꯀꯩꯅꯣ ꯑꯩꯅ ꯃꯥ ꯎꯔꯒ ꯃꯤꯍꯨꯜꯒꯁꯤꯕꯨ ꯊꯥꯒꯠꯂꯤꯕꯁꯤꯕꯨ ꯇꯨꯒ ꯆꯨꯡꯂꯤꯁꯤꯅ ꯃꯁꯤꯒꯤ ꯃꯤꯁꯦ ꯑꯐꯕ ꯃꯤꯗꯤ ꯑꯣꯏꯔꯣꯏ ꯃꯥꯕꯨ ꯍꯦꯛ ꯎꯕꯗꯇꯅꯦ ꯇꯨ ꯆꯨꯡꯉꯦꯕ ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯗꯦꯗ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯕꯨ ꯍꯨ ꯑꯃꯨꯛ ꯈꯥꯔꯦ ꯑꯁ ꯍꯨꯁꯨ ꯑꯃꯨꯛ ꯍꯨ ꯆꯥꯗ꯭ꯔꯤ ꯑꯩꯗꯤ ꯄꯨꯟꯁꯤꯕꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯣꯠꯂꯤ ꯃꯥꯅ ꯂꯣꯠꯈꯤꯕꯒ ꯃꯥꯏꯗꯨ ꯄꯨꯟꯁꯤꯕꯅ ꯍꯦꯛ ꯃꯄꯥ ꯆꯥꯔꯨꯗꯅ ꯎꯍꯧꯔꯦ ꯎꯆꯤꯟꯅꯥꯆꯤꯟꯅ ꯒꯦꯠꯇꯨ ꯂꯥꯟꯊꯣꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯁꯨ ꯇꯥꯟꯅꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯎꯍꯧꯗ꯭ꯔꯦ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯉꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯁꯣꯟꯕꯗꯨ ꯃꯆꯦꯁꯨ ꯇꯥꯔꯗꯨꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯅꯪꯅ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯕꯣ ꯗ꯭ꯔꯨꯕꯥꯁꯥꯗꯨꯅꯤꯕ ꯆꯦ ꯑꯣ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯏ ꯑꯝꯇ ꯉꯥꯏꯈꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯑꯣꯟꯊꯣꯔꯛꯏ ꯀꯩꯅꯣ ꯋꯥ ꯑꯃꯇ ꯍꯥꯏꯈꯤꯒꯦ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯅꯕ ꯃꯇꯝ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯠ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯁꯨ ꯇꯥꯟꯅꯔꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯉꯣꯟꯗꯅꯦ ꯄꯨꯟꯁꯤꯕꯅ ꯇꯥꯟꯅꯔꯒ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯦꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤ ꯀꯩꯅꯣ ꯍꯪꯂꯨꯔꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯦꯕ ꯃꯆꯦꯒ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒ ꯃꯇꯥꯏ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗꯅ ꯆꯠꯀꯦ ꯇꯧꯏ ꯄꯨꯟꯁꯤꯕꯅ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯗꯥꯏꯗ ꯂꯩꯔꯝꯕ ꯃꯤꯍꯨꯜꯅꯣ ꯈꯪꯗꯦ ꯄꯨꯟꯁꯤꯕꯒꯤ ꯈꯖꯥꯏꯗꯨꯗ ꯑꯍꯧꯕ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯈꯨꯄꯥꯛꯅ ꯊꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯅꯪꯒꯤ ꯋꯥ ꯇꯥꯅꯕ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯗꯦ ꯈꯪꯉꯕ꯭ꯔꯥ ꯅꯪꯅ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯍꯦꯛꯇ ꯄꯥꯏꯔꯤꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯑꯌꯥꯕ ꯄꯤꯈꯤꯕ꯭ꯔꯣ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ ꯈꯪꯉꯕ꯭ꯔꯥ ꯅꯪꯒꯤ ꯅꯠꯇꯨ ꯅꯠꯇꯤꯌꯦ ꯅꯪꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯍꯥꯏꯅꯤꯡꯕꯇ ꯍꯥꯏꯕ ꯌꯥꯔꯛꯄ ꯆꯥꯎꯈꯠꯇꯕꯤ ꯏꯖꯠ ꯌꯥꯎꯗꯕꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯍꯟꯕꯤ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯃꯤꯁꯇꯔ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯖꯝ ꯅꯪ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯐꯥꯎꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯒꯤ ꯒꯨꯟ ꯆꯦꯟꯗꯕ ꯃꯤꯅꯦ ꯅꯨꯄꯥ ꯍꯥꯏꯗꯨꯗꯤ ꯅꯨꯄꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯃꯤꯗꯨꯅꯦ ꯁꯦꯜ ꯈꯔ ꯄꯥꯏꯔꯦꯅ ꯇꯧꯅꯤꯡꯕꯇ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯑꯇꯩꯗꯗꯤ ꯌꯥꯔꯝꯒꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯨꯝꯅꯥꯝꯗꯗꯤ ꯃꯗꯨ ꯌꯥꯔꯣꯏ ꯑꯌꯥꯕ ꯃꯤꯗ ꯇꯧꯔꯨꯆꯣ ꯈꯪꯉꯕ꯭ꯔꯥ ꯅꯪ ꯅꯋꯥ ꯂꯧꯗꯦ ꯑꯩꯅ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯍꯕꯤ ꯑꯣꯏꯅ ꯈꯟꯗꯦ
ꯑꯩꯅ ꯅꯉꯣꯟꯗ ꯆꯦꯜꯂꯦ ꯍꯥꯏꯕ ꯋꯥꯁꯦ ꯀꯅꯥꯅ ꯈꯪꯍꯧꯋꯦ? ꯁꯣꯂꯤꯗ ꯄ꯭ꯔꯨꯐ ꯂꯩꯕ꯭ꯔꯣ? ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ. ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯅꯊꯣꯏ ꯃꯆꯥꯗꯣ ꯂꯧꯕ ꯉꯝꯒꯅꯤ. ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯨꯝꯅꯥꯝꯅꯦ ꯑꯩꯁꯦ. ꯈꯪꯉꯦꯗꯅ. ꯃꯤꯁꯇꯔ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯖꯝ. ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ. ꯄꯨꯟꯁꯤꯕꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯗꯦ. ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥꯆꯦꯜ ꯁ꯭ꯇꯦꯆꯨ ꯑꯃꯒꯨꯝ ꯂꯦꯞꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯁꯅꯥꯇꯣꯝꯕꯤꯅ, ꯅꯨꯡꯁꯤ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯪꯁꯦ ꯅꯨꯄꯤꯅꯦ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ? ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯃꯥꯡꯖꯗꯣꯏꯁꯦ ꯀꯅꯥꯅꯣ? ꯅꯪꯂꯣ ꯃꯥꯔꯣ? ꯃꯤꯗꯤ ꯅꯨꯄꯥꯅꯦ, 100ꯒꯤ ꯃꯄꯨꯅꯦ, ꯈꯪꯂꯕ꯭ꯔꯥ? ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯨ ꯅꯨꯄꯥꯗꯨꯗ ꯈꯨꯠ ꯊꯥꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ. 100ꯒꯤ ꯃꯄꯨꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯣꯏꯅ ꯇꯧꯕꯗ ꯌꯥꯔꯗ꯭ꯔꯣ ꯆꯦ? ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯈꯔꯁꯨ ꯈꯪꯍꯟꯒꯗꯕꯅꯦ. ꯃꯥꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯊꯦꯡꯅꯕ ꯉꯝꯒꯅꯤ. ꯑꯩꯁꯨ ꯃꯤꯅꯦ, ꯅꯨꯄꯤꯁꯨ ꯃꯤꯅꯦ ꯆꯦ. ꯀꯜꯂꯤꯕ ꯅꯆꯤꯟꯗꯣ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ. ꯃꯥꯅ ꯅꯪꯕꯨ ꯐꯥꯈ꯭ꯔꯗꯤ ꯀꯝꯗꯧꯕ? ꯃꯥꯡꯖꯗꯣꯏꯁꯦ ꯀꯅꯥꯅꯣ? ꯃꯥꯅ ꯑꯩ ꯐꯥꯔꯒ ꯃꯥꯕꯨ ꯍꯤꯡꯈꯤꯗ꯭ꯔꯣ? ꯃꯉꯛ ꯁꯝꯗꯨꯗ ꯊꯥꯡꯅ ꯍꯦꯛ ꯀꯛꯂꯒꯅꯦ ꯑꯩ ꯖꯦꯜꯗ ꯆꯪꯉꯁꯨ ꯆꯪꯈꯤꯅꯤ. ꯆꯦꯇꯣꯝꯕꯤ, ꯅꯨꯡꯁꯤ, ꯌꯥꯔꯦꯕ, ꯁꯤ ꯂꯝꯖꯥꯎꯅꯦꯕ. ꯌꯨꯝꯗ ꯍꯥꯏꯅꯔꯣꯕ. ꯅꯨꯡꯁꯤ ꯅꯪꯁꯨꯅꯦ. ꯆꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯦ. ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯈꯨꯠ ꯍꯦꯛꯇ ꯊꯥꯕ ꯍꯥꯏꯕꯁꯦ ꯐꯤꯕꯝ ꯈꯔꯗꯤ ꯂꯨꯔꯤ. ꯑꯗꯨꯁꯨ ꯂꯝꯗꯝꯁꯤꯒꯤ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯗ. ꯅꯪꯁꯨ ꯃꯤꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯐꯅ ꯇꯥꯅꯤꯡꯗ꯭ꯔꯕꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯊꯣꯛꯄ ꯌꯥꯅꯕ ꯇꯥꯒꯗꯕꯅꯦ, ꯈꯪꯉꯕ꯭ꯔꯥ? ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯜ ꯅꯠꯇꯦꯀꯣ, ꯀꯣꯛ ꯁꯤꯖꯤꯟꯅꯒꯗꯕꯅꯦ. ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯏꯁꯥ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕ. ꯅꯨꯄꯥꯗ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯁꯤꯡꯅꯕ ꯑꯐꯕ ꯑꯣꯏꯔꯣ. ꯅꯪ ꯌꯥꯝꯅ ꯄꯪꯉꯦ ꯅꯨꯡꯁꯤ. ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯁꯤꯡꯕꯣꯏ ꯈꯜꯂꯒ. ꯅꯨꯄꯥ ꯍꯥꯏꯁꯦ ꯅꯨꯄꯤꯅ ꯊꯦꯝꯂ ꯅꯧꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯦ. ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯅ ꯉꯝꯗꯕ ꯂꯩꯇꯦ, ꯈꯪꯉꯕ꯭ꯔꯥ? ꯅꯣꯏ ꯄꯥꯕꯨꯡꯗꯨꯁꯨ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ, ꯑꯩꯒꯤ ꯂꯨꯍꯣꯡꯗꯣꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯅ ꯂꯣꯏꯅ ꯉꯝꯂꯤꯕ ꯉꯥꯛꯇꯅꯦ, ꯈꯪꯉꯕ꯭ꯔꯥ? ꯅꯨꯡꯁꯤꯅ ꯅꯧꯔꯒ ꯀꯦꯔꯒ ꯍꯥꯏꯕꯗ ꯂꯣꯏꯅ ꯌꯥꯕꯅꯦ. ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯑꯩꯒꯤꯁꯦ ꯅꯪꯕꯨ ꯀꯤꯍꯟꯕ ꯅꯠꯇꯦ ꯅꯨꯡꯁꯤ. ꯃꯤꯗꯤ ꯅꯨꯄꯥꯅꯤ, ꯇꯧꯒꯦꯗ ꯉꯝꯂꯤꯕꯅꯦ, ꯁꯦꯟꯖꯥꯎꯁꯨ ꯄꯥꯏꯔꯤꯕ. ꯅꯪꯒꯤꯗꯤ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯅꯕꯨꯡ ꯑꯃ, ꯅꯧꯄꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ. ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯥꯟꯗꯤ ꯂꯥꯜꯂꯤ ꯅꯨꯡꯁꯤ. ꯃꯥꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯗꯨꯗꯤ ꯌꯥꯕ꯭ꯔꯣ? ꯍꯩꯃꯥ, ꯈꯨꯗꯥꯡ ꯍꯥꯟꯅ ꯄꯥꯏꯔꯛꯄꯗꯤ ꯅꯠꯇꯦꯗꯅ. ꯃꯤꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯪꯗꯤ ꯀꯔꯤꯒꯤ ꯇꯥꯗ꯭ꯔꯤ? ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯇꯟꯖꯥꯗꯣ ꯁ꯭ꯀ꯭ꯔꯤꯞ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕ ꯇꯥꯔꯦꯗꯅ. ꯅꯨꯄꯥꯒ ꯅꯨꯄꯤ ꯑꯩꯈꯣꯏꯒ ꯄꯥꯡꯒꯜꯗ ꯁꯤꯡꯅꯕ ꯌꯥꯔꯣꯏ. ꯃꯣꯏꯅ ꯑꯗꯨꯝ ꯉꯝꯈꯤꯅꯤ. ꯏꯖꯠꯅ ꯑꯩꯈꯣꯏꯒꯤꯗꯅꯤ ꯃꯥꯡꯍꯧꯗꯣꯏꯁꯦ. ꯈꯪꯗꯦ. ꯅꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯇꯅꯕꯅꯦ ꯅꯁꯥꯅ ꯁꯤꯟꯖꯧ. ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯁꯣꯏꯗꯅ ꯀꯩꯅꯣꯝꯗꯤ ꯊꯣꯛꯂꯛꯀꯅꯤꯀꯣ. ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯨꯁꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯈꯠꯅꯕ ꯆꯠꯄ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ. ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ. ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ.